Hello guys, welcome back again. You're a superhero. Ngasi amuk mayamga punna yingmingadurba video sidi nokningba video sungsoi soidna oigani na khali second position kanagi maral no mani khawairs ki video ne aduga video sibu suggest tawbirakpana makasini na tawbirakpane video se kamain tawbe habdo mayam punna yingminas makhoi gi video se hana dagi yenge khalaga leibane adubu ngasidi mayamga punna yingminarsi मैम वहाँ मुक्त को खुरमजने कोई लाक्चरी पे कोई फिजिकल एमआर न्यूज़ की माइक की लाक्चबने 12 की एग्जाम में सेकंड पोजीशन लोग भी रखरबा मागी युम लाक्चबने एग्जाम हाइडो खिबदो अदुगा मरी लेने कितंग थेंगे आई वीडियो से मागी कोई कितंग चमम न बले बेदगी कोई स्वाय दे कितंग हरका ले कैमरामैन नंग दिखांब्रा खंगदे आमर बी लाइ बी हंगो ओ जे कनागुमम दि लाइ सिदा अमता हंगजेगी को हनक 12 की एग्जाम दा सेकंड पोजीशन लोग भी रखरबा मागी थोंगा जे कोई कितंग चमम न बम लेरबा खंगगे देम ताकबिरमो मोय थोंगा ला 두두두 아저씨 뭐 있는데요? 아도 뭐 통화지 레이트다 레이트 칸때 뭐 통화네 뭐 통화 레이트 레이트 아도 뭐 자tuk 자신도 뭐 그럼도 방면이 마야이 람비도 뻑파오 좀 가만히 하지는 칸때 뭐 이제 뻑파오 거서 얌 누가지래도 거의 actually कोई जे फिजिकल एमआर न्यूज़ की माइक की लाक्चबने जंगा जिदा किदम वहां को जाथार मा कमाइन होनर किबनो कमाइना सेकंड पोजीशन लो किबनो हाबिदो मैम पुन मियंग तामिनसे पाउजम जरी बाई इसामक चिंखै कैमरामैन लोइना हौजिक कनो तवसे मैम मियंग तामिनसे ममन वहां को किदम जाथाजा सेखोय युम जे याम वाना थिजरकपने हौजिक उचिना चिना आंगांग जी युम यौखिनजरे खोय हौजिक पाबुंग द लाक्जै पाबुंग ये मिंग अमता हाना बिरो मिंग आई मिंग ओ इसारि पाखत पजिरको I mean, Tomso. Yam nunga angang le video berapa? Angang manung dah le. Kau thuk cakap. Oh, nang tar di tholo, nang dah yok sele. Tai ke jadi. Maning dah halam yeng le ori. Nang dah ngai le sun. Không được. Ay. Không. Ma'am, jadi. मैम हंदकी 12 के एग्जाम द सेकंड पोजीशन लौबी रखरबा आंगांग दो जिखोय नाक लेंचिन दुना लेरे मैम मंगन दो हंग अमनि तंग हंगजरके मैम पुना गामिनर्स अहमद सोंगी मिंग लेफम दो अदो हाना मैम दंग तंग खंगन हेलो अदुम हाय चत पे आई मिंग मनी गव ए ngai khong khulen maning lekai de gini ngai khong khulen maning lekai de khong khulen मिंग न मनी ngai khong khulen maning lekai de अदो नंग न हंदक 12 के एग्जाम से सिदै सिदा दि सेकंड पोजीशन जे लौ न होनर पर नंगोन थेंगनर की बजै थेंग अवाबा अदु पुंग क्या लेर पाबिरखि बाय दो मैम दा हानम तंग खितंग खंगन अवाबा की दि अवाबा ngaktane हाइदि अवाबा की हाइरगा दि लाइरबा मचा हाइ सितबु सपोर्ट खितंग वायबा को अदुना लाइरिक पाबगी पुंग से आइना सुम खनबदा पाबा पुंग क्याम ले पा माना लाइरिक पाब जे बुंगो मिनिट अनि गक पाइ मिनिट अनि गक पाइ मिनिट अनि वंडरफुल अरे याम अंगक पम ने हंदक मिनिट अनि लेरक पारगा मिनिट अनि होनरक तु नौजी 12 के एग्जाम सिदा सेकंड पोजीशन ताबिरे ने लौबिरे ने याम थागनिंगाय ने मागी थौना से अदो सोमगी फ्यूचर दाय तारे सोमगी ड्रीम होय नाय तारे करी थबक तौगे हदि करी जॉब न पाम्बी के मैम द कितन असि आई कनो आई असि तंग हाइनिंग लेरमिने होय बाजी नदि कनो नेबा मा आइसो ऑफिसर से आइसो ऑफिसर याम पामे बा अदो आई वाखन दबसो होय बाजेगी निंग थंगन गे हायरने बदि लै तबु इसागी ओइना हाइदि ममा मपा ओबिस्टबु मसा सिंगे याम कनदि फोर्स तौबिगनो आई हाइजनिंग मसागी अपाम दु चलहन बियो अदुना माइ सोइदना पाकनेबा होय बाजी नदि आइसो ऑफिसर जे पामे अदुबु आइगी ओनदि आई बीडीएफ से पाम बीडीएफ याम पाम बीडीएफ यांग औजे कइन हाय कांदा बीडीएफ से बीडीएफ खक्ते नतेबा हाइदि थबक ड्यूटी ऑन ड्यूटी खक्ते नतेबा दम थबक चतब टाइमिंग द मोरा सारसु याय थमुक सारसु याय दगी all rounder हाय तारे आई बीडीएफ से हमना पामजै हाय ता याम फजबा वखल नोने हदि थबक अमा नत्रग अमा जोइक तौरसु याबा जॉब याम फै अदो सोंगी पुंची दाय तारे क्वाइदगी नुक्सी हदि नुक्सी जबा हाय तारे सोंगी पुंची द क्वाइदगी नुक्सी जबा नुक्सी बा हाय तारे अजि कनानो अमता ताकि अस आई असीदि काय हाय मैम द हाय कइदोरगे मैम द नपारा आई या मारा इरगे कनो सीम दे अजी एक हाय हाय कइ नमा चप माने कोइ नै नुक्सी यार चप माने ये
ꯃꯁꯤ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯦꯀꯣ hai ꯅꯨꯡꯁꯤꯕꯒꯤꯗꯤ ꯑꯩ ꯑꯩꯈꯣꯏ ꯁꯥꯏ ꯈꯛꯇꯪ ꯅꯨꯡꯁꯤ mai ꯄꯥꯎꯈꯨꯝꯁꯤꯁꯨ ꯐꯖꯩ ꯑꯗꯨꯒ ꯅꯪꯒꯤ 12ꯀꯤ ꯑꯦꯛꯖꯥꯝꯁꯤ ꯍꯣꯠꯅꯔꯛꯄꯗꯕꯨ ꯑꯣꯏꯔꯒꯁꯨ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯑꯇꯩ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯄꯗꯕꯨ ꯑꯣꯏꯔꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯄ ꯍꯥꯏꯇꯥꯔꯦ ꯑꯉꯛꯄ ꯊꯧꯗꯣꯛꯁꯦ ꯀꯔꯤꯅꯣ ꯑꯣꯏꯅꯤ ꯑꯁ ꯑꯉꯛꯄꯗꯤ ꯌꯥꯝ ꯊꯤꯅ ꯉꯛꯄ ꯑꯃ ꯂꯩ ꯑꯩꯅ ꯑꯁ ꯑꯗꯨ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯥꯃꯨꯛ ꯉꯛꯄ ꯑꯅꯤ ꯁꯨꯗꯦ ꯌꯣꯡꯆꯥꯛꯁꯤꯃꯨꯛ ꯉꯛꯄ ꯑꯅꯤ ꯁꯨꯗꯦ ꯌꯣꯡꯆꯥꯛ ꯌꯣꯡꯆꯥꯛꯁꯦ ꯀꯔꯤꯅꯣ ꯌꯣꯡꯆꯥꯛꯁꯦ ꯁꯣꯝꯗ ꯑꯉꯛꯄ ꯑꯣꯏꯕꯤꯔꯤꯁꯦ ꯀꯔꯤ ꯊꯤꯅ ꯉꯛꯄꯅꯦ ꯆꯪ ꯏꯟꯇ꯭ꯔꯤꯁꯦ ꯌꯣꯡꯆꯥꯛꯁꯤꯒꯤ ꯏꯟꯇ꯭ꯔꯤ ꯑꯩꯈꯣꯏꯅ ꯆꯥꯔꯝꯗꯥꯏꯁꯤꯗ ꯅꯝꯈꯤꯕ ꯃꯅꯝꯁꯦ ꯀꯣ ꯅꯝꯈꯤꯕ ꯃꯅꯝꯁꯦ ꯑꯁꯤꯒ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯑꯦꯛꯖꯤꯠ ꯇꯧꯔꯛꯑꯝꯗꯥꯏ ꯊꯣꯔꯛꯑꯝꯗꯥꯏꯁꯦ ꯑꯁꯤꯒꯤ ꯃꯅꯝꯁꯤꯒ ꯌꯥꯝ ꯊꯤꯅ ꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯋꯥꯔꯤꯗꯕꯨ ꯑꯩꯈꯣꯏ ꯆꯅꯝꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯃꯅꯝ ꯅꯝꯊꯤꯗꯅ ꯆꯥꯈꯤꯕ ꯃꯅꯝ ꯌꯥꯝ ꯅꯝꯊꯤ ꯑꯗꯨꯒ ꯃꯥꯅ ꯊꯣꯔꯛꯑꯝꯗꯥꯏꯁꯤꯗꯤ ꯃꯅꯝ ꯑꯃꯨꯛ ꯅꯝꯗꯦꯗꯅ ꯑꯁꯤ ꯆꯅꯝꯒꯤ ꯃꯅꯝꯅꯗꯤ ꯀꯅꯥꯝꯇ ꯈꯪꯗꯦꯗꯅ ꯑꯗꯨꯗꯅꯦꯕ ꯑꯗꯨ ꯌꯣꯡꯆꯥꯛꯁꯤꯗꯤ ꯑꯩꯈꯣꯏꯅ ꯆꯥꯔꯝꯗꯥꯏꯁꯤꯗꯤ ꯑꯁꯤꯗ ꯅꯝꯃꯤꯕ ꯃꯅꯝ ꯑꯗꯨꯒ ꯊꯣꯔꯛꯑꯝꯗꯥꯏꯁꯤꯗ ꯅꯝꯃꯤꯕ ꯃꯅꯝ ꯌꯥꯝ ꯊꯤꯅ ꯍꯥꯏꯗꯤ ꯆꯥꯅꯕꯁꯦ ꯑꯁꯤ ꯑꯩ ꯊꯤꯅ ꯑꯩ ꯌꯥꯝ ꯊꯤꯅ ꯀꯟꯗꯦꯝ ꯇꯧꯋꯦ ꯁꯤ ꯌꯥꯝ ꯊꯤꯅ ꯐꯖꯕ ꯋꯥꯈꯜꯂꯣꯟꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯍꯥꯏꯇꯥꯔꯦ ꯂꯥꯏꯔꯤꯛꯁꯦ ꯀꯌꯥꯝ ꯃꯔꯨ ꯑꯣꯏꯒꯦ ꯑꯗꯨꯒ ꯊꯕꯛ ꯑꯃ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯂꯥꯏꯔꯤꯛꯁꯦ ꯀꯌꯥꯝ ꯊꯧꯗꯥꯡ ꯃꯔꯨ ꯑꯣꯏꯒꯦ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯂꯥꯏꯔꯤꯛꯁꯦ ꯃꯔꯨ ꯑꯣꯏꯗꯕ ꯂꯩꯇꯦ ꯂꯥꯏꯔꯤꯛꯁꯦ ꯃꯔꯨ ꯌꯥꯝ ꯊꯤꯅ ꯑꯣꯏ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯂꯥꯏꯔꯤꯛ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏ ꯀꯣ ꯑꯁꯤ ꯍꯥꯏꯖꯅꯤꯡꯉꯦꯕ ꯃꯔꯨ ꯑꯣꯏꯌꯦ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯂꯥꯏꯔꯤꯛ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯗꯦ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯃꯣꯠ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯃꯣꯠ ꯑꯣꯏꯅ ꯈꯪꯗꯦ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯕꯁꯦ ꯌꯥꯝ ꯇꯜꯂꯦ ꯑꯩ ꯄꯥꯝꯗꯦ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯄꯥꯝꯖꯗꯦ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅꯅꯦꯀꯣ ꯂꯥꯏꯔꯤꯛꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯉꯥꯔꯤ ꯂꯧꯕꯗꯁꯨ ꯂꯥꯏꯔꯤꯛ ꯃꯥꯁꯦ ꯂꯩ ꯍꯥꯏꯗꯤ ꯈꯔ ꯃꯀꯣꯛ ꯕ꯭ꯔꯦꯟꯁꯦ ꯐꯕꯅꯤꯅ ꯌꯥꯝ ꯀꯟꯅ ꯂꯧꯕꯗꯣ. ꯄꯥꯗ꯭ꯔꯁꯨ ꯌꯥꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯂꯥꯏꯔꯤꯛꯀꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯝꯇꯪ ꯍꯪꯖꯔꯛꯀꯦꯀꯣ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯏꯃꯥ ꯑꯐꯕ ꯑꯝꯇ ꯄꯤꯌꯨ ꯄ꯭ꯔꯤꯊꯤꯕꯤ ꯖꯣꯏ ꯇꯧꯒꯦꯅ ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯁꯤ ꯀꯅꯥꯅ ꯇꯥꯛꯄꯤꯔꯝꯕꯅꯣ ꯀꯅꯥꯅ ꯍꯥꯏꯕꯤꯔꯝꯕꯅꯣ ꯍꯥꯏꯗꯣ ꯑꯝꯇꯪ ꯊꯝꯕꯤꯌꯨ ꯑꯝꯇꯪꯒ ꯑꯩ ꯀꯩꯅꯣ ꯍꯥꯏꯗꯤ ꯀꯣꯛꯁꯤꯗ ꯂꯩꯔꯦꯕꯀꯣ ꯍꯥꯏꯗꯣꯛꯄꯗꯣ ꯍꯥꯏꯗꯤ ꯀꯣꯏꯁꯟꯗꯣ ꯑꯝꯇꯪꯒ ꯏꯃꯥ ꯑꯐꯕ ꯑꯝꯇ ꯄꯤꯌꯨ ꯄ꯭ꯔꯤꯊꯤꯕꯤ ꯖꯣꯏ ꯇꯧꯒꯦꯅ ꯍꯥꯏꯔꯝꯕ ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯑꯁꯤꯁꯦ ꯀꯅꯥꯅ ꯍꯥꯏꯕꯤꯔꯝꯕꯅꯣ ꯍꯥꯏꯗꯤ ꯃꯌꯥꯝꯗ ꯑꯝꯇ ꯈꯪꯍꯟꯕꯤꯌꯨ ꯇꯣꯝꯕꯤꯅꯧꯅ ꯇꯣꯝꯕꯤꯅꯧ ꯑꯗꯨꯗꯤ ꯂꯥꯜꯂꯦꯗ ꯇꯣꯝꯕꯤꯅꯧ ꯍꯥꯏꯗꯦꯗ ꯅꯦꯄꯣꯂꯤꯌꯟꯅ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ ꯁꯤ ꯋꯥꯍꯩꯁꯤꯕꯣ ꯀꯩꯅꯣꯅꯦ ꯅꯦꯄꯣꯂꯤꯌꯟꯅ ꯇꯣꯝꯕꯤꯅꯧꯗ ꯍꯥꯏꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯒ ꯇꯣꯝꯕꯤꯅꯧꯅ ꯅꯦꯄꯣꯂꯤꯌꯟꯗ ꯍꯥꯏꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯇꯧꯕꯇꯕꯨ ꯇꯣꯝꯕꯤꯅꯧꯅꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯔꯝꯃꯤ ꯁꯤ ꯑꯆꯨꯝꯕꯗꯤ ꯑꯣꯏꯔꯝꯕꯕꯨꯗꯤ ꯌꯥꯏ ꯑꯗꯣ ꯑꯩ ꯁꯤ ꯃꯇꯥꯡꯁꯤꯗꯩꯗꯤ ꯈꯪꯗ꯭ꯔꯦ ꯈꯪꯕꯕꯨꯗꯤ ꯃꯥ ꯆꯨꯝꯗꯤ ꯆꯨꯝꯃꯝꯒꯅꯤ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅꯀꯣ ꯍꯥꯏꯗꯤ ꯁꯣꯝꯅ ꯀ꯭ꯂꯥꯁꯇ ꯐꯝꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯀ꯭ꯂꯥꯁꯇ ꯐꯝꯕ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯏꯁꯥꯅ ꯏꯕꯤꯔꯝꯕ ꯍꯥꯏꯗꯤ ꯑꯣꯖꯥꯁꯤꯡꯅ ꯄꯤꯔꯛꯄ ꯀꯣꯏꯁꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯔꯝꯕ ꯑꯟꯁꯔꯁꯤꯡꯁꯦ ꯑꯁꯤꯒꯤ ꯄꯤꯔꯝꯃꯕ ꯃꯇꯨꯡꯗ ꯁꯤꯒꯤ ꯁꯦꯀꯦꯟ ꯄꯣꯖꯤꯁꯟꯁꯦ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯏꯁꯥꯗ ꯊꯥꯖꯕ ꯀꯩꯅꯣ ꯇꯧꯕ ꯂꯩꯈꯤꯕ꯭ꯔꯥ ꯍꯥꯏꯗꯣ ꯃꯌꯥꯝꯗ ꯑꯝꯇꯪ ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯧ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟꯗꯣ ꯄꯤꯔꯛꯇ꯭ꯔꯤꯀꯥꯟꯗꯒꯤ ꯁꯨꯝ ꯂꯩꯈ꯭ರೆ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯀꯣꯏꯁꯟ ꯄꯤꯔꯛꯇ꯭ꯔꯤꯀꯥꯟꯗ ꯍꯣꯏ ꯇꯥꯛꯄꯤꯌꯨ ꯃꯌꯥꯝꯗ ꯀꯣꯏꯁꯟꯗꯣ ꯄꯤꯔꯛꯇ꯭ꯔꯤꯀꯥꯟꯗ ꯍꯥꯏꯗꯤ ꯏꯁꯥꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯕ ꯄꯣꯠꯁꯤꯗꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯀꯥꯟꯗ ꯀꯣꯟꯐꯤꯗꯦꯟꯁ ꯍꯥꯏꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯌꯦꯕ ꯏꯁꯥꯅ ꯏꯁꯥ ꯊꯥꯖꯖꯕꯁꯦ ꯑꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯑꯗꯨꯝ ꯄꯣꯖꯤꯁꯟꯒꯤ ꯊꯥꯛꯁꯤꯗ ꯑꯩ ꯑꯗꯨꯝ ꯌꯧꯔꯛꯄꯅꯦ ꯁꯤ ꯍꯥꯏꯖꯅꯤꯡꯉꯤ ꯏꯁꯥꯅ ꯏꯁꯥ ꯇꯧꯕꯇꯕꯨ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯏꯁꯥꯅ ꯏꯁꯥ ꯀꯣꯟꯐꯤꯗꯦꯟꯁ ꯂꯩꯅ ꯊꯕꯛ ꯇꯧꯕꯤꯒꯗꯕꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯥꯏ ꯄꯥꯛꯄꯁꯦ ꯑꯗꯨꯝ ꯃꯁꯥꯅ ꯍꯥꯏꯇꯥꯔꯦ ꯍꯣꯠꯅꯕꯗꯨꯅ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯦ ꯄ꯭ꯂꯁ ꯃꯥꯏ ꯄꯥꯛꯄꯗꯨꯗꯤ ꯃꯁꯥꯅ ꯉꯥꯏꯔꯒ ꯂꯩꯔꯕꯅꯦꯕ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯁꯤ ꯊꯝꯖꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯅꯥꯎꯗꯒꯤꯁꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯦ ꯃꯥꯅ ꯍꯣꯠꯅꯔꯛꯄ ꯍꯥꯏꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕ ꯊꯦꯡꯅꯔꯛꯄ ꯃꯌꯥꯝꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯍꯟꯗꯛꯀꯤ 12ꯀꯤ ꯑꯦꯛꯖꯥꯝꯗ ꯃꯥꯏ ꯄꯥꯛꯄꯤꯔꯛꯄꯤꯁꯤꯡꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯂꯥꯁ ꯑꯔꯣꯏꯕ ꯋꯥꯍꯪ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯂꯥꯛꯂꯤꯕ ꯖꯦꯅꯦꯔꯦꯁꯟ ꯑꯗꯨꯗꯩ ꯍꯧꯖꯤꯛ ꯄꯥꯁ ꯇꯧꯕꯤꯈ꯭ꯔꯕ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯤꯡꯁꯤꯗ ꯀꯔꯝꯕ ꯃꯦꯁꯦꯖ ꯍꯥꯏꯗꯤ ꯀꯔꯝꯕ ꯄꯥꯎꯇꯥꯛ ꯄꯤꯕꯤꯅꯤꯡꯒꯦ ꯍꯥꯏꯗꯣ ꯃꯌꯥꯝꯗ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯍꯧꯒꯠꯂꯛꯏꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯆꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯕꯦꯁꯀꯤ ꯍꯥꯏꯕ ꯖꯦꯅꯦꯔꯦꯁꯟꯁꯦ ꯑꯁꯤ ꯏꯁꯥ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯁꯤ ꯇꯨꯡꯗꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯦꯛꯖꯥꯝ ꯑꯆꯧ ꯊꯥꯔꯛꯄꯁꯤꯡꯗ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯁꯤ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯃꯣꯠ ꯑꯣꯏꯅ ꯑꯩꯈꯣꯏ ꯇꯧꯗꯤ ꯇꯝꯕꯤꯒꯅꯨ ꯃꯌꯥꯝ ꯄꯨꯟꯅ ꯃꯥꯡꯃꯤꯟꯅꯅꯤ ꯑꯩꯈꯣꯏꯗꯤ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯕ ꯃꯤꯅꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯅ ꯑꯁꯤ ꯍꯥꯏꯖꯅꯤꯡꯉꯦ ꯄꯥꯕ ꯅꯪ ꯀꯩꯅꯣꯝ ꯍꯥꯏꯌꯧꯗꯅ ꯀꯦꯃꯦꯔꯥꯗꯁꯨ ꯂꯩꯌꯦ ꯀꯩꯅꯣꯝꯗꯤ ꯍꯥꯏꯌꯧ ꯍꯜꯂꯣ ꯎꯠꯇꯁꯨ ꯍꯥꯏꯌꯧ ꯌꯥꯅꯤ ꯑꯩ
ꯃꯌꯥꯝ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯊꯟꯅ ꯆꯥꯕꯤꯕ ꯅꯨꯡꯉꯥꯏꯅ ꯌꯥꯏꯕ ꯂꯩꯕꯤ ꯑꯗꯨ ꯍꯥꯏꯖꯗꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯃꯄꯥ ꯃꯆꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯩ ꯑꯩꯁꯨ ꯅꯣꯛꯅꯤꯡꯉꯦ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯕ ꯑꯩꯈꯣꯏ ꯐꯤꯕꯤꯀꯣꯜ MR ꯅ꯭ꯌꯨꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯆꯕꯅꯦ ꯄꯥꯎꯗꯝꯖꯔꯤꯕ ꯑꯩ ꯏꯁꯥꯃꯛ ꯆꯤꯡꯈꯩ ꯀꯦꯃꯦꯔꯥꯃꯦꯟ ꯁꯗꯥꯅꯟꯗꯒ ꯄꯨꯟꯅ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯅꯨꯡꯊꯤꯟ ꯃꯔꯛꯁꯤꯗ ꯇꯨꯝꯁꯤꯟꯗꯅ ꯂꯩꯔꯝꯃꯤ ꯉꯁꯥꯏꯗꯒꯤ ꯀꯧꯋꯦ ꯑꯩꯅ ꯇꯥꯗ꯭ꯔꯤ ꯃꯪ ꯈꯜꯂꯦꯕ ꯃꯤ ꯆꯠꯈ꯭ꯔꯕ ꯃꯥꯜꯂꯦ ꯀꯗꯥꯏꯗ ꯃꯤ ꯂꯣꯏ ꯊꯕꯛ ꯁꯨꯕ ꯆꯠꯅꯈ꯭ꯔꯦ ꯅꯪꯅ ꯁꯤꯗꯩꯁꯦ ꯆꯥꯕꯒ ꯇꯨꯝꯕꯒ ꯇꯧ ꯂꯩꯌꯨ ꯅꯁꯥꯅꯦ ꯀꯔꯤ ꯆꯥꯇ꯭ꯔꯦꯠꯅ ꯆꯥꯕꯁꯨ ꯉꯝꯃꯣꯏꯗꯕꯗ ꯑꯁꯤꯕꯅ ꯀꯔꯤ ꯑꯁꯤꯕꯅ ꯃꯥꯃ ꯀꯩ ꯅꯪ ꯇꯧꯔꯤꯁꯦ ꯅꯪ ꯑꯩꯈꯣꯏꯁꯦ ꯑꯉꯥꯎꯕ ꯁꯤꯔꯣ ꯁꯤꯠꯂꯤꯔꯕ ꯅꯪꯁꯦ ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ ꯃꯥꯃ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯦꯛꯖꯥꯝ ꯊꯥꯏꯁꯦ ꯃꯥꯅ ꯑꯩꯈꯣꯏꯁꯦ ꯑꯉꯥꯎꯕ ꯁꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯠꯂꯤꯔꯕ ꯅꯪꯒꯤꯁꯦ ꯑꯦꯛꯖꯥꯝ ꯊꯥꯎ ꯍꯥꯏꯔꯒ ꯃꯥꯅ ꯁꯤ ꯇꯧꯔꯝꯃꯤꯁꯤ ꯀꯩꯅꯣ ꯃꯥ ꯁꯤ ꯀꯩꯅꯣ ꯑꯁꯤꯗ ꯚꯣꯏꯁ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯝꯃꯤꯁꯤ ꯀꯩꯅꯣꯕ ꯃꯥꯏꯁꯦ ꯑꯩꯈꯣꯏꯕꯨ ꯁꯤꯠꯇꯕ ꯅꯠꯇꯕ꯭ꯔꯕ ꯅꯪꯒꯤꯁꯦ ꯐꯖꯅ ꯍꯥꯏꯕ ꯅꯠꯇꯦ ꯃꯥꯃ ꯅꯆꯥꯅꯤꯄꯥꯟ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦꯁꯦ ꯀꯩꯅꯣꯕ ꯅꯪꯅ ꯁꯤ ꯇꯧꯔꯤꯁꯦ ꯅꯪꯒꯤꯁꯦ ꯑꯩꯈꯣꯏꯕꯨ ꯑꯉꯥꯎꯕ ꯁꯤꯔꯥ ꯑꯣꯖꯥ ꯑꯩꯈꯣꯏꯁꯨ ꯑꯉꯥꯎꯕ ꯁꯤꯔꯕ ꯍꯣꯏ ꯐꯔꯦ ꯅꯪ ꯚꯣꯏꯁ ꯊꯥꯖꯤꯜꯂꯤꯁꯤ ꯐꯔꯦꯕ ꯑꯩꯅ ꯉꯔꯥꯡ ꯑꯍꯤꯡ ꯑꯃꯗꯤ ꯇꯨꯝꯗꯈꯩꯅꯦ ꯇꯥꯔꯤꯁꯦ ꯃꯈꯣꯟ ꯁꯨꯛꯊꯣꯛ ꯊꯣꯛꯇꯦꯕ ꯀꯔꯤꯅꯣ ꯅꯪꯅ ꯁꯤꯗ ꯑꯦꯝꯃꯤꯁꯦ ꯚꯣꯏꯁ ꯃꯦꯟ ꯊꯥꯔꯛꯑꯗꯤ ꯋꯥꯍꯩꯗꯣ ꯑꯃ ꯍꯦꯛꯇ ꯉꯥꯡꯉꯝꯕꯗꯤ ꯀꯩꯗꯧꯒꯦꯕ ꯅꯪꯒꯤꯁꯦ ꯑꯩꯈꯣꯏ ꯑꯉꯥꯎꯕ ꯁꯤꯔꯗꯣ ꯑꯣꯖꯥ ꯑꯩꯈꯣꯏꯁꯤꯀꯣ ꯑꯗꯨꯒꯤ ꯅꯠꯇꯦ ꯀꯔꯤ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯀꯔꯤ ꯅꯪ ꯍꯥꯏꯁꯦ ꯍꯥꯏꯌꯣ ꯀꯔꯤ ꯅꯪ ꯍꯥꯏꯅꯤꯡꯉꯤꯁꯤꯗ ꯑꯣꯖꯥ ꯇꯥꯗꯤ ꯇꯥꯕꯤꯀꯣ ꯇꯥꯏ ꯃꯈꯣꯟ ꯁꯨꯛꯊꯣꯛ ꯊꯣꯛꯇꯦ ꯀꯔꯤꯅꯣ ꯅꯪ ꯍꯥꯏꯅꯤꯡꯉꯤꯁꯤ ꯁꯤꯗ ꯑꯗꯣ ꯑꯣꯖꯥꯅ ꯚꯣꯂꯨꯝ ꯂꯩꯈꯠꯄ ꯀꯥꯎꯔꯝꯕ ꯃꯥꯜꯂꯦ ꯑꯔꯣꯏꯕꯗ ꯅꯣꯛꯇꯧꯔꯛꯄꯗꯣ ꯄꯣꯁ ꯌꯥꯝ ꯇꯥꯋꯥꯟ ꯃꯌꯥꯝ ꯄꯨꯟꯅ ꯚꯤꯗꯤꯑꯣ ꯁꯦꯡꯅꯈ꯭ꯔꯦ ꯚꯤꯗꯤꯑꯣꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯅ ꯈꯜꯂꯦ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯃꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭रे ꯑꯩꯅ ꯌꯦꯡꯒꯦ ꯈꯜꯂꯤꯉꯩꯗ ꯑꯗꯨꯝ ꯌꯦꯡꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯒꯤꯗꯤ ꯌꯦꯡꯕ ꯍꯧꯔꯦ ꯃꯊꯪ ꯌꯦꯡꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯃꯊꯪ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯁꯤꯗ ꯄꯜꯂꯤꯕ ꯂꯝ ꯉꯥꯏꯈꯣꯡ ꯈꯨꯂꯦꯟ ꯑꯋꯥꯡ ꯂꯩꯀꯥꯏ ꯃꯈꯥ ꯂꯩꯀꯥꯏ ꯉꯥꯏꯈꯣꯡ ꯈꯨꯂꯦꯟꯁꯦ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯈꯪꯉꯗꯤ ꯍꯥꯏꯕꯤꯔꯛꯑꯝꯃꯣ ꯀꯔꯣꯝ ꯁꯥꯏꯗ ꯂꯩꯕꯅꯣ ꯑꯩ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯦꯕ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤꯗꯤ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯃꯇꯝ ꯀꯨꯏꯅ ꯑꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯊꯥꯒꯠꯂꯒ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯔꯤ ꯑꯗꯨꯒ ꯃꯣꯏꯅ ꯁꯤꯗ ꯄꯤꯅꯤꯡꯉꯤꯕ ꯃꯦꯁꯦꯖꯁꯦ ꯌꯥꯝ ꯐꯖꯩ ꯑꯦꯛꯖꯥꯝ ꯊꯥꯕ ꯃꯇꯝꯗ ꯅꯤꯌꯣꯝ ꯆꯨꯝꯅ ꯊꯥꯁꯤ ꯍꯥꯏꯕꯁꯦ ꯊꯝꯖꯒꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤꯗ ꯉꯁꯥꯏꯗꯒꯤ ꯑꯗꯨꯝ ꯑꯦꯛꯖꯥꯝꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯃꯥꯜꯂꯨꯔꯒ ꯃꯃꯪ ꯋꯥꯈꯜ ꯑꯣꯏꯔꯝꯕ ꯑꯗꯨꯁꯨ ꯄꯣꯠ ꯌꯥꯝ ꯇꯥꯏ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯣꯗꯤꯑꯣ ꯌꯦꯛꯑꯒ ꯄꯤꯔꯝꯕꯗꯣ ꯑꯟꯁꯔꯗ ꯑꯗꯨꯒꯤ ꯑꯥꯏꯗꯤꯌꯥꯗꯨꯁꯨ ꯐꯖꯩ ꯑꯗꯨꯒ ꯑꯩꯅ ꯌꯥꯝ ꯁꯤꯗ ꯄꯥꯝꯖꯕ ꯑꯥꯏꯗꯤꯌꯥ ꯑꯃ ꯃꯣꯏꯒꯤ ꯌꯣꯡꯆꯥꯛꯀꯤ इनपुट का आउटपुट का एग्जिट का वारीदो अदुदुमसु याम पोस्ट ताई हाबसे थमजरी अदुगा वीडियो सिगी ओरिजिनल लिंक तुसु आई डिस्क्रिप्शन दा हापचरमगे अदुदा चंगगा मयाम येंगबिरो ngasiगी ओइनदी वीडियो से मतंग स्वाद लोइसेंजरी मथंग वीडियो दा मुक पुन्ना थेंगनरसि मयाम पुन्ना मक अमुक हन्ना पान्थोयबना खुरुमजरी बाय गाइस।